Manipur da tangdu laitaba hanjilaktuna Erang Thoktraba Matamda Miyamna Pamliba State ki Leingak Lakani Haibasi Achetpa Thajabani haina Thongzu Assembly Constituency ki MLA Thongam Biswajit na Thoktraba Union Home Minister Amit Sana Manipur gi Leingak Semba Yakiroi Hairakpadagi State Leingak Semdabani haina ngangnariba wafam asi yumfam yaudabani haina su hanagi minister sina Thoktraba Wafam sing asi Manipur State Badminton Association gi nauna saba amadi semjinba infrastructure sing sangaba gi thauramga mari lenana paumi sing na hangba wahangi paukhum oina MLA na phongdokhibani DM College Complex te leiba Manipur State Badminton Associations ki complex ta pangthokpa thauram aduda nauna saba multipurpose hall girls hostel guest room eastern and western toilet block amadi additional visiting room sangakhe Nauna semjinduna ngasi sangabada yaukiba sing aduna boys hostels president ke office room conference hall administrative block playfield gallery store room amadi changing camp rest room su sangakhe kuna maksing si asoi ba arang me amna madrege suinar ka da kun machin je kono tor ko oram basu ya ya na ai wakhan tum logjage mase ai gi wakhan ni ipong pangja bai gi tabodam huziki hari ba kano gi concert ai ya na ai authority so oide aduga madrege ai na bari chhanaru ba directly 1 to 1 chhanaru ba gi wa ta abu suri tamina maduda ai na sengto pusu sumoi aduga ai na madugi matang du da lale ha su sumoi aduba ai na hangi ba question di kari no hai matamda kana ga chhanaru bono kamaina to bono kara de gi pawla ino Haibasi Hawagi Pawdi, aku ni Imphal mana tu jadi Langani, Haibasi kali ini ada aku jiki dari posisi yang jelas yang lupa situation tu lagi ni na, aku mesin si utama ni nak ada apun Manipur, kaya jadi aku mesin aku hara lagi ko exist wena, dari nampak peacefully lagi nampak hanjana benda aku ni replace ki sini now, dan sudah request tu jadi puna makta request tu kan aku na, puna bawa Manipur mah lagu nama saya ingat Manipur mah, puna mina situ, so nama ki cantik lagu macam tu pot, sih pot, sih, macam pamdari berperjalanan, pamdari pot puna macam tu Puja gi oiba poram mo habiri do soina mo gi lakane habja ige se pudo adu en pamuse Sangabagi thauram aduga mari leinana Manipur State Badminton Association ki president su oidiba MLA Biswajit na hai institution ama mapung fana chawkhat hange hairabadi financial support manpower amadi madik jaba infrastructure mathautai ngasi semgat sagaliba sing asi haurakliba sanaroi singini masida miyamna mateng pangsinduna afaba sanaroi sing puthokpa ngamnaba hotnamina si haiki Matam ki oina contribution pibirakpa gi name ga so ko na kamai to din mobilize to kan to gudage habi wakal onda ko na taw dabnate tawgani shi ma to sina kana gi damakta no player sing gi damakta ni player sing ji kana gi damakta no ko yumbrel hayengi damakta ni kana sem da baya di habi wakal onda ko na shi ko portion shi amma patana to gi ma to la to pa discipline da library ba president amadi library ko no maksing se da magi ko gi wakhan hana to gi habna tama adulgi hena hona ningmagi competitive ki no ama sense ama lakpa matamda akoi sumaina harismaina phamina ragadi akoi puna maksing je hena anova encouragement ama naharon ti mada upni phaba phana ma ogani have ke for ko na akoi sida to jamani bisida akoi lupa ma phangna bagi kai yuta lekte sida awa nga kani se suri ma ko lewa office biar jing ji puna lupa ma to ka ba ma to lekte sida aduba akoi sacrifice to na ka na ka gi damakta no kai salary jing kani haidana to bune do